Arambai News Guwahati da Maintilongi Pau Tabari Singh Yan Handu Makta Chingangbam Suzitrani na Kurumjeri Zingasi Samlapa Mariba Pau Singh Lobirase Assamgi Barpetra Satra Management Committee na Bagborgi MLA Serman Aligi Mathakta FIR Pankre Masi Satra Gilam Eviction Tawagi Mayokta MLA Sina Singna Bagaloinana Communal Wangang Kaya Nganki Bagi Mayokta Jahi Yamlaba Bura Satra Basista Dev Sermana Luchingba Team Amana Police Station the Laktuna Case Asi Palakibane MLA gi wangang asina mahak police station da tangai fadana lakpa takibani haina yamnamak thamoi shokna paumi singda phongdorakhi MLA asina Allah gi mingda wasakladuna barpeta satragi lam thadokloi ihakna hingliba makhaidi lam khopchilabasu nungaina nakoi tumduna leitho haikibane amadi wangang asigi makha tarakpoina revenue gi official sing chatuna satragi lam ngamkhai yatladuna hana yunglamba yumbi singsu phuktatkhre CM Himanta Biswa Sarmana Masigi Matangda Paukhom Piraduna Handakti Bell Pangnanabagi Moongda Pabagi Kupadugi Moongda Pararoi Yumbi to Dek Padi Parabasu Bell Hektamak Pankigane Maramaduna Eviction to Wachatpada Tinglak Labadi Ta Ahumari Jail the Legada Bamoongda Paranaba Hotnari Haina Warning Torokre Nakalamaromda MLA Serman Alina Ngarang Mahak Nangang Kiba Wangang Adugi Kolei Konda Hongladuna Mahakna warning pi kibadudi ahi apasaba mandal amadi dalal singdani hairakli. Ngasi Higher Secondary Council gi marumako goiba singa asugi luchingba singa phaminaduna syllabus amadi parikya gi matangda kupna khanakre. Handaki chama da chama syllabus gi manungdagi wahang hangani aduga wahang khudingmakki option amamamsu laigani haire. Loinana examination center masing hengat hanbagi matangdasu khanaki haina asugi general secretary Sankar Jyoti Barwana paumishingda khanghalakhi interstate border chain nabagi matangda ngasi Assam amadi Mizoram gi official sing video conferencing gi kuthangda phaminakre Mizoram gi home minister Lalcham Liana amadi Assam gi minister Atul Bora gi maraktasu ngamkhai area gi mihut sing yauna high level committee sing sembagi matangda kupna khanakhi NRC da ming yaugzarabasu Foreigners Tribunal da panba case amagi lantheng nariba chahi humpu suraba Manik Das ngarang Morigaw da masa matomta sijaramle Tribunal da Indian citizen ni haibagi praman tawnanaba hotnabada mahak awamaisa kaya mayoknabadagi ningba karekladuna khangba ngamlaktabadagi matomta sijabani hairi Kasar district ki Lakhipur subdivision ki manung channa Kaptanpur Taranipan Bibirgram ki Potharaba headmaster Kirmohan Mishra gi yumda ngasi nungthil Manipur People's Front Lakhipur Masagi organizing secretary Thongnauzam Ton Singh amadi member Ningombam Ranjit ka Bibirgram gi oja K Karunamurti Mishra H Devasis Y Sarat Chandra L Premanan amadi Narol Singha unaduna MPF ki matangda khananainaki amadi mitei pangal ichil inau punna hiram khudingda chetminasi haibagi wakalon kaya thamnaki loinana khabara ki manung chanalariba Manipuri khungang singda awareness program chathabagi matangda su kupna nainaki hairi amadi masa masagi matam khazik kaithoktuna khunai gi damak kathoksi haibadasu yanaki hairi Manipur assembly mikhal naksilakle mire Kayagi Mingsu Matang Lauthoknakre Adubu Party President Munabagi Wahodagi District Magistrate Imphal West na Athingba Thamduna Lerakiba Lamdamasigi Kwaidigi Ariba Regional Political Party Manipur People's Party MPP gi Hangduna Leriba President ki Pham Mensinabagi Mikhal Lakriba February Mangada Pangthoklagani Haina Chief Electoral Officer Rajesh Agarwal na Chirol Ama Thadorakre Manipur High Court na directive pi kibagi matungina MPP gi Central Committee gi members singna interim president khanbagi mikhalasi lenga ki Joint Secretary Election ke Nobobo returning officer oina hapkre Lakadurba Assembly mikhalasida party asigi mirep thadokna ba honarabasu mirep che pisinbagi matam lauthokkhibana hankhibadagi independent natraga atopa party da mirep oikiba kayasu yaukrapane Asigi sumathakta lagliba February mangage interim president khanbagi mikhal asisu tasengna yengningai ama haibadu oire Lagliba assembly mikhal asida congress ki mirep oiba singna mikhal da mai paklaba matung party da lengdana chongthok chongsin tawdana ba tongan ba dharma gi laisang mangada wasak lominakre Jingmairong da leiba MDC Church hayeng khongban da leiba Sanamahi Temple Babupara da leiba Juma Masjid amadi aroibada Hindu singi Govindaji Mandir da puna wasak minakre
Wangzing Tentha Kendra BJP workers singna force campaign tawduna model code of conduct thugaiduna masana yadaba miyoi kyabu wasak handuna bot khomle masigidamak election commission of India da wakatuna P Brozenbo candidate ohendanaba mrilinaba video recording ga loinana pishinkhre hairi bomb sizinaduna election campaign tawba sisu laibak thibani haina Wangzing Tentha block congress committee gi secretary Mohammad Muzaffar Ali na thadorok patirol amana khanghalakle Kanglai Living Arts Kangla Manipur Uchiwana Mamangi Jahi Karadagi Leptana Lamdamasida Ipa Ipuna Ikogidamak Thambiramba art form Kayabu Yokatnaba Amadi art form Singasibu Miyam that Nahungna Kanghan Uhanabagi Pandam the Pangthokpa Cultural Promoting Festival Adugi Nipan Suba Edition Lagriba Mars Kuntaret World Theatre Day Nimitagi March Kuntrama Thoi Fauba Nipan Suba Festival of Folk Narrative Arts and Kangla Theatre Marathon English Ngani Kuni Thoi Haina Ming Tholaduna Uchiwa Village Imphal West Pangthoklagani Masida Culture Bu Yokhat Piriba Artist Singna Saruk Yabiu Haina Secretary Thaunauzam Premjit Singh na Thadorok Pachirol Amana Kanghalakle Jiribamgi JDU Mire Muhammad Asauddin Jiribamgi Sonapur da Leiba Maki Yumgi Guest House da Okpagi Thorom Ngasi Ayuk Pangthokre Okpagi Thorom asida Jiribamgi Masak Naraba Ahalaman Singh Jati Khudimak Suna Saruk Yaki Handaki Mikala Sida Miyamna Nungshibiduna Mamangi da Semkat Sagat Haudraba Awat Apasing Men Khatnabagi Tanjadu Miyamna PBU Haiki Lengakna DPC Kogduna Tabak Lokiba Amata Leite Maduna Maram Oiraga Chokidar Paubagi Post Amata Lengaki Maikidagi Lokide Haina Mahakna Miyamda Pongoki Jaurakna Myo Lising Animukna Sarukyaki Thoromasida December Nam Sudra Social Worker na President Guest of Honor Singoina Gunadhar Das Makhunmani Nam Sudra Makhan Nam Sudra Pradhan Latinkhal GP Morangthem Roman Singh Dibong Mukta Sagar Megazit Singh Lalkumang Hauki Daniel Mar Maulana Tajuddin Amadi Foizi Ahmed na Chingbasu Saruk Yaki Handakta Nauna Sangakhiba Silong Technology Pagasi Chittagong Port Tagi Submarine Cable ga link thamnaba thamlaba yana leiri masing matang da state lengakna Delhi amadi Bangladesh lengaka tathok tasin tongnari su hairi panba yai hariba pagasi ngarang CM Conrad Sangmana sangakrabane Mizoram ki Governor Haribabu Kambam Patina Awang Nungpoki oina awonba mapurak payaba PM Divine Scheme loinana Mizoram ki project anigi damak lupa crore chatruk kaithok pirak pagidama Prime Minister Narendra Modi ki mafamda thagat pa phongdorakre project ani asina Mizoram ki chakhot thorangda akanba inod ama piragani haiki Haukiba Chayol Khara Sida Mizoram amadi Myanmar ngamkhai Turel Tiwaw Lanthokhtuna Myanmar gi Chin State tagi miyoi lising mari hena Mizoram da lansilakpadagi official record matugina state asida changlakpa Myanmar refugee masing lising 13 sukre hairi Myanmar army amadi resistance group singi marakta toina khutthoknabadagi hauzik Chin refugee lising kun hena Mizoram da changjafam logduna leisu hairi haribi refugee singa se Chayol kaya khongna Jingnung Manung Pagduna Tawai Hinanaba Jilak Panesu Haide Tripura the COVID Kimatang the Kazik Komtopaginu Power Moina Kongsan Jingai Mamang Pung Humbudrani Toigi Manunga Toba COVID ki negative RT-PCR report Paiba Natraga Mapungpana vaccine Kaptopagi certificate Paiba Singdi Test Asida State Asida Tunglabaga Tangai Fadana Test Togodabani Haibagi Tamlamba Atingbadu Lairoi Haina Tripura Lengakna Ngasi Lautokre Numitara Tereni Chumna Chathagadaba Beijing Winter Olympic ki opening natraga closing ceremony da Indiana Saruki Yararoi Haina Ministry of External Affairs na Lauthorakre Winter Olympic torch Punanabagidama Galwan Valley da Hokiba Englishingani Kungi June Taramanga da India ga Inabada Yaukiba PLA gi Regiment Commander Amabo China na Khankiba Dugi Matungda Indiana Pirepasi Lokibane Olympic pu politicize taunanaba China na hotnaribasi ningam daningai ni hainasu MEA gi wangang loina phongdorakhe Mapa oibasingna masana tanjaba maral mathum sing machanupi singnasu phangpham thoi haiba wafam handakta Supreme Court na haikre karigumba Hindu mapa aduna will natraga intestate Thamlamdana Lakidaba Toklabasu, Maki Machanupi aduna, Maki Maral Matum Panghova Yai Hairi. Asigumba case Asidadi Ate Imungi Miyoi Shingdagi Hena, Machanupi da priority Pigadabani Hanasu Pale.
ꯍꯧꯈꯤꯕ ꯅꯣꯕꯦꯝꯕꯔ ꯊꯥꯗ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯀꯔꯅꯦꯜ ꯑꯃ ꯍꯥꯠꯈꯤꯕ ꯃꯅꯤꯄꯨꯔꯒꯤ PLA ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯕꯦꯁꯇ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯆꯤꯟ ꯂꯥꯜꯍꯧꯕꯁꯤꯡꯅ ꯂꯥꯟꯗꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩꯒꯤ ꯁꯍꯔ ꯑꯃꯗ ꯂꯩꯔꯤꯕ PLAꯒꯤ ꯕꯦꯁꯇ ꯂꯥꯟꯗꯥꯈꯤꯕ ꯑꯁꯤꯗ PLAꯒꯤ ꯀꯥꯗꯔ ꯀꯌꯥ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤꯁꯨ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯑꯥꯔꯃꯤꯅ PLAꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯆꯤꯟ ꯂꯥꯜꯍꯧꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯇꯩ ꯔꯦꯖꯤꯁꯇꯦꯟꯁ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕꯒꯤꯗꯃꯛ ꯆꯤꯟ ꯔꯤꯕꯦꯜꯁꯤꯡꯅ PLAꯒꯤ ꯃꯊꯛꯇ ꯋꯥꯔꯧꯔꯤꯕꯅꯤ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 13ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯥꯟꯗꯥꯈꯤꯕ ꯇꯃꯨ ꯁꯍꯔꯗꯒꯤ ꯈꯥ-ꯅꯣꯡꯄꯣꯛꯇ ꯀꯤꯂꯣꯃꯤꯇꯔ 10ꯃꯨꯛ ꯂꯥꯞꯅ ꯁꯦꯅꯥꯝꯗ ꯂꯩꯕ ꯕꯦꯁ ꯑꯁꯤ PLAꯒꯤ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯅꯤ ꯑꯃꯗꯤ ꯃꯁꯤꯗ ꯂꯥꯜꯍꯧꯕ 100ꯃꯨꯛꯁꯨ ꯂꯩ ꯍꯥꯏꯔꯤ ꯃꯃꯥꯡ ꯆꯍꯤꯗ ꯇꯥꯂꯤꯕꯥꯟꯅ ꯄꯥꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯄꯕ꯭ꯂꯤꯛ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡ ꯉꯔꯥꯡ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯅꯨꯄꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯨ ꯅꯨꯄꯥ ꯃꯍꯩꯔꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯀꯦꯝꯄꯁꯇ ꯂꯥꯛꯅꯈꯤ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯑꯈꯟꯅꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯅꯨꯄꯥ ꯃꯆꯥ ꯃꯍꯩꯔꯣꯏꯁꯤꯡꯗꯒꯤ ꯇꯣꯉꯥꯟꯅ ꯐꯝꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯊꯝꯂꯒ ꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯀ꯭ꯂꯥꯁꯇ ꯂꯥꯛꯄꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ ꯍꯥꯏꯅ ꯑꯦꯖꯨꯀꯦꯁꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯈꯔꯁꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯅꯈꯤ ꯑꯗꯨꯕꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯌꯥꯝꯕꯗ ꯅꯨꯄꯤ ꯃꯆꯥ ꯃꯍꯩꯔꯣꯏꯁꯤꯡ ꯀ꯭ꯂꯥꯁꯇ ꯂꯥꯛꯅꯈꯤꯗꯦ ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ आसुगी अमूल्य कुमार काकुति अवार्ड इंग 2012 लाउथोखरे नगावगी थिएटर आर्टिस्ट जितेंद्रनाथ बोरादा लागलिबा फेब्रुआरी 9 अवार्ड असी महेरोइलुप आसुना खुसिनरगने AIUDF ना राज्य सभा की मिरेप पुथोकलगने ngasi Sirajuddin gi MLA quarter da phamkiba party asigi core committee gi mifamda party gi puthokadoriba mirep asi congress na su sogatpham thoi hairakre Article 371A ki makhada Sikkim da lariba indigenous community singbu tribal status pibinabagi davi tawragani haina ethnic communities of Sikkim na hairakre Amit Shah gi mayum changbada Manipur gi luchingba sing khongup lokthokhalli haina Rahul Gandhi na Lok Sabha da ngangkiba wangang adugi mathakta Manipur gi CM N Biren na Rahul Gandhi da hulladuna nganglakre Home Minister gi mathakta yamnamak noknaraduna Rahul Gandhi na religious tradition gi mathakta attack tawi haina Union Minister Piyush Goyal na so Rahul gi mathakta maral kya sirakre NPP Chief Conrad Sangma ngasidagi Manipur khongchat haukre mahak chinggi district singda su vote khomnambagi damak chatkani ngasi NPP gi candidate taragi final list su lauthorakre Karnataka gi college singda nupi macha sing gurkha setuna karakpada athingba thambagi mayokta high court ta case pankre Mehbuba Mufti na athingba thamliba sigi matakta kanna condemn torokhibaga loyana Sasi Tharoor na su gurkha setpa nupi macha sing college changhangadabani haire Kerala amadi Mizoram da COVID case amadi positivity rate wankhalakli haina Union Health Ministry na nungnangba phongdorakre Jail da Sasikala bu preferential treatment tawbagi case ta charge sheet file tawkre Governor R.N. Ravi na ayaba pidabaga loinana anti-need bill Tamil Nadu Assembly da amuk halakre Need bill asi Tamil Nadu Assembly na English ingani kunmathoi gi September da pass tawkhibani adubu bill asi asukkuiba habadi thamari asi governor gi makutta leirakhi Punjab ta Channi amadi Sidhu tanatana Sunil Jakar su CM gi lamjenda yaurakre adubu lagliba February 3 Congress ki High Command Rahul Gandhi na handaki mikhal asi gi oina Congress ki CM face lautholagani haire West Bengal da class 8 gi na 12 fawgi school sing ngasidagi amuk hangdokpa haukre ngasi Tripura gi Dholai district ki manung channa Kamalpur amadi Bangladesh ki Kumarghat ta ahum suba Indo Bangla border hat ki urep yung tamkre hariba border hat asi lam square meter humbudra manga tan amamda bender chamamu phamba yagani haire Haryana lengakna private thabak sing da local gi oina chada humbudra manga reserve thambagi thorang Punjab and Haryana High Court na thingduna thamkre UP gi vote khomlingai Sigarsi Toll Plaza manakta Asaudin Awesi gi gari da mioi ani ahumukna ahum marirak nongmai kapsilakhi haibagi wakat lakle Supreme Court na graduate aptitude test in engineering get English ngani kunithoi yeithokpa yakhidre mahairoi singi career da sanaba yaroi hairakle Supreme Court na Bihar Punya gi
BJP MLA hatpagidamak mapunsi chuppagi oina jail da lariba Rupam Pathakpo payroll da thadoknaba hairakli. Omicron subvariant BA2 asi original gumna sathiraba yai haina WHO na amuk hairakli. Amadi US na ISIL chief Abu Ibrahim al-Hasimi al-Qurayshi hatkre. US President Joe Biden nasu Syria Idlib province ta chief asi hatkibani haina sengdorakli. Ngasi kaya na di Arambai News Guwahati da Maitilon ki pau sandok jaba matang sa loisun jaba galoy na tabi yuba singbo mukaso hana kurum